ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯍꯣꯡꯀꯣꯡ ꯚꯤꯂꯦꯖꯇ SF ꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ UKNAꯒꯤ ꯀꯗꯔ ꯑꯃ ꯍꯥꯠꯈ꯭ꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯝꯁꯇ ꯄꯨꯔꯛꯀꯦ ꯍꯥꯏꯕꯗ ꯂꯩꯉꯥꯛꯅ ꯌꯥꯈꯤꯗ꯭ꯔꯦ꯫ ꯈꯣꯟꯁꯥꯈꯨꯜꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯑꯀꯟꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ꯫ ꯃꯤꯑꯣꯏ 3 ꯐꯥꯈ꯭ꯔꯦ꯫ ꯔꯤꯝꯁꯇ ꯂꯥꯌꯦꯡꯂꯕ ꯀꯨꯀꯤ 3 ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯄꯨꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯐꯥꯒꯠꯂꯕ ꯗ꯭ꯔꯒ ꯀꯦꯖꯤ 38 ꯍꯦꯟꯅ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ 5 ꯍꯔꯥꯎꯕꯒꯤ ꯊꯧꯔꯝ ꯖꯨꯟ 18ꯗꯒꯤ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ MLA ꯁꯨꯁꯤꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯨꯄꯔ ꯑꯦꯜ ꯅꯤꯅꯣꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯄꯤꯒꯗꯧꯔꯤ꯫ ꯂꯣꯏꯅꯅ ꯊꯧꯅꯥꯎ ꯖꯝꯕ꯭ꯔꯤꯟꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯗ ꯃꯤꯔꯦꯞ ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯦ꯫ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯍꯤꯊꯥꯡꯐꯝꯁꯤꯡꯗ ꯊꯝꯕ ꯑꯊꯤꯡꯕ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯦ꯫ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯅ ꯄꯤꯖꯕ ꯏꯚꯤꯅꯤꯡ ꯅ꯭ꯌꯨꯁ ꯄꯦꯄꯔ ꯑꯞꯗꯦꯠ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯨꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯚꯥꯂꯥꯅ ꯉꯁꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯀꯣꯑꯣꯄꯔꯦꯁꯟ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯈ꯭ꯔꯦ꯫ ꯒꯣꯚꯔꯅꯔꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯎꯅꯕꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯃꯇꯥꯡꯗꯗꯤ ꯀꯥꯟꯊꯣꯛꯂꯒ ꯆꯠꯂꯝꯂꯣꯏ ꯍꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯁꯤꯡ ꯍꯥꯏꯔꯤ꯫ ꯍꯟꯗꯛꯇ ꯁꯣꯁꯤꯌꯦꯜ ꯃꯤडिया ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯃꯤ ꯀꯛꯄꯒꯤ ꯚꯤडिꯑꯣ ꯃꯇꯦꯛ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯤꯕ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯀꯔꯤꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯁꯦꯡꯗꯣꯔꯛꯂꯦ꯫ ꯚꯤडिꯑꯣ ꯑꯗꯨ ꯀꯨꯝꯖꯥ 2018ꯗ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯅ ꯊꯥꯗꯣꯔꯛꯈꯤꯕ ꯂꯩꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯔꯥꯟꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯁꯤꯒꯨꯝꯕ ꯚꯤडिꯑꯣꯁꯤꯡ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯁꯦꯌꯔ ꯇꯧꯕ ꯂꯦꯞꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯁꯦꯌꯔ ꯇꯧꯅꯔꯒꯗꯤ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯥꯡꯉꯊꯦꯜ ꯈꯨꯟꯖꯥꯁꯤꯡꯒꯤ ꯂꯝ ꯑꯣꯏꯗꯨꯅ ꯂꯩꯔꯛꯂꯕ ꯄꯤꯕꯥ ꯀꯣꯟꯖꯤꯟ ꯑꯃꯗꯤ ꯈꯦꯅꯝ ꯁꯤꯡꯒꯣꯜꯗ ꯀꯅꯥꯒꯨꯝꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯃꯠꯇꯅ ꯃꯈꯣꯏꯒꯤ ꯂꯝꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯂꯥꯏꯆꯥ ꯄꯤꯕꯥꯔꯦꯜ ꯑꯄꯨꯟꯕ ꯂꯨꯞ ꯂꯥꯡꯉꯊꯦꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯈꯨꯟꯖꯥꯁꯤꯡꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯕ ꯑꯃꯗꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀ ꯂꯣꯏꯅꯅ ꯎ ꯆꯥꯔꯥ ꯊꯥꯔꯤꯕ ꯑꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯌꯥꯈꯥꯏ ꯊꯤꯡꯒꯥꯏꯕ ꯄꯤꯔꯛꯄ ꯌꯥꯔꯣꯏ꯫ ꯅꯝꯐꯨꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯂꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯦꯡꯂꯞ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯍꯣꯡꯀꯣꯡ ꯚꯤꯂꯦꯖꯗ ꯉꯔꯥꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ UKNAꯒꯤ ꯂꯩꯐꯝꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯂꯨꯞ ꯑꯁꯤꯒꯤ ꯀꯗꯔ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯀꯗꯔ ꯑꯁꯤꯒꯤ ꯍꯛꯆꯥꯡ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ ꯔꯤꯝꯁꯇ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯅꯅꯕꯒꯤꯗꯃꯛ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯔꯛꯀꯦ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯊꯣꯔꯤꯇꯤꯅ ꯍꯥꯏꯖꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯨꯔꯥꯆꯥꯟꯄꯨꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯑꯗꯨꯃꯛ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯒꯅꯤ꯫ ꯏꯝꯐꯥꯜꯗ ꯄꯨꯔꯛꯄꯒꯤ ꯀꯥꯟꯅꯕ ꯂꯩꯔꯣꯏ ꯍꯥꯏꯅ ꯂꯩꯉꯥꯛꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯕ ꯀꯗꯔ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯦꯟꯃꯤꯟꯁꯪ ꯆꯍꯤ 18 ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯂꯦꯟꯈꯣꯒꯤꯟ ꯍꯥꯎꯀꯤꯞ ꯀꯧꯏ꯫ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ UKNAꯒꯤ ꯀꯗꯔꯁꯤꯡ ꯐꯥꯅꯅꯕꯒꯤꯗꯃꯛ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤꯕꯅꯤ꯫ ꯑꯀꯛꯅꯕ ꯄꯥꯎ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯥꯏꯀꯩ ꯑꯗꯣꯝꯗ UKNAꯒꯤ ꯀꯗꯔ ꯀꯌꯥ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯀꯝꯕꯥꯏꯟ ꯐꯣꯔꯁꯀꯤ ꯇꯤꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯨꯕꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯈꯨꯗꯛꯇ SFꯅ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯅꯕ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛꯇ ꯀꯗꯔ ꯑꯃ ꯁꯤꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯇꯩ ꯀꯗꯔ ꯈꯔꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯔꯤ꯫
Henglep subdivision ge North Songkong village da Joint Security Forces na landmin sang hat kibi thong adubo Henglep Assembly constituency ke MLA Lenjan mangna akan bamong da yaning taba phongdokre MLA na thadorok pa se role amada hai miyam gi punsi amasung lanthom ngak sena balaiba security forces na micham hat kibi thong yaning de asugumba thaudok sing asi taraina lophum thokte uhoba sing na phongdorok pagi matung ina landmin thang hatlaba matungda mafi marol lokthok laga thawai yaudba haksang adu Joint Security Forces na mafam adu dagi pukhi masigi sumathakta miyo adu khud thoknabada laikidabane hana miyamda uhanana ba honaki karigumba wafam asina chumba tarabadi Security Forces na laiba sigi rule of law ngakna satra habagi mai senglaba khudam oina lawfam thoi hiram masigi matangda michang mikhai naidaba mongda manung mapan fauna oba investigation chathaduna achumba khangdoknaba honafam thoi haire micham halaba matungda thawai yaudaba haksang ado imung manung miyo singda khusinarakhidabagi thawong aduna amukasu miyamna khoisauna hale kana kumba malai kidaba matamda imung manung miyo singna aroiba mathomanga pangthok sanaba ki right lay athubada thawai yaudaba haksang ado imung manung miyo singda sinabaga loinana thawdo asigi matangda mapung phana investigation chatharaga mara laiba sing matik sab thabak lokhatgadabani khudam sangdam semdok sadok laga achumba mihat asigi matangda achumba losinaba honariba singi mathakta logi oiba matik saba thabak lokhatgadabani laikhidrabagi imung manungna thengna hori bawabada saru yari heba wafam phongtokhi Kangpokpi district ki manung sanbada laiba lailon wifi ge miyamna khonsakul gi miyoi taru phakraga tamthina hatopi kraba tungda ngasi masing yamlaba security force singa awab nangduna leiba khonsakul da akan operation chathakre mafam adudagi phangba pauna hai ngasi ayu angan bada tongan ba makhal gi security gi gari khumfurom khuladu da thawjilakhi makhoina mangjawnana karigumba amata haiba tawtana namfuda khul aduda sangsilaklaga yum da thibomgi thabak chathakhi chawrakna personal chama yang khairom aduna village adugi kachin koya thungna chatuna thi humbagi thabak chatharaba tungda village volunteer ahom phaki makhoi humasi Chalan Wangbo Thiumai Hobson Abonmai amasung Namrong Wai Chawangni makhoi hojiksu phajin thamli aduga wahang sathari haire Handaki kanglup kirang asida nagagi micham taru hatpi kiba masung makhal makha kyagi awab nangduna leiba khul asida security force singna satharakli bathawong asi ningba kainingai ni haina khunja singna haire Amaromda Indian Army na layeng nana barim hospital purakiba kuki pur kimyo ahom ngarang ahing pung 32 rom tarakpada security force na section ngak selaga mafam adudagi puthokre khudaki oina di makhoi kadai da puri bana haba chapchana khangbangam kide adubo social media ki platform sing da makhoi adu surasanpur medical college da purakre haire nomaina fanduna solaba kuki sing adu kai gi tamai fal da purakli bano makhoi laloba khutpu amaga mari leina bra kamdawna makhoi nomaina palaga sokhi bano naga taru harpada senaba yawbra haiba wahang yamaram hangladuna ngarang numida waram dagi hona masing yamlaba maitei amasung Nagaki miyamna rims ki geta protest tawduna lakhibani kokomina su case amata senada bai chamchamba manipurda lerakpa oiragadi analai mi thabaki damak lakpada apanba amata piroi adubo makhoi terrorist oiragadi kokomina kaidawai dasu khangduna leiroi maram aduna manipur lengana makhoi ohum adu kadai waida nomai kapna bada sokhibano makhoi kana no haiba khangalo haina demand tawki War on Drug campaign ki manungsana lokhatpa thorang ki manungsana Manipur police na phagalaba drug kg 38 Imphal West district ke lamdeng laiba siza kaman biomedical waste treatment facility da dispose tawturma hankre hiramasi matang da Manipur police ke IG ningsen orngam na hai state asiki masing thingam draba miyoi kya da chobusai theng ama piriba mayai kya ba drug yon ba masung Siznaba thingnabagi pandamda khanaba thorang asi lokhalakpani tongan ba mafamdagi thagalakpa mayai gaba drug kg 38
mang tahanki mayai ka drugs sing adu manungda heroin powder kg mari gram samri nifuga mari brown sugar kg manga gram chahum yankhai humdoi wi tablet gram samri ga kuni thoi sp capsule kg ani gram chatruk humpu nipan amadi ganja kg kunga taru gram chonga nipan yauri mang tahan khraba mayai ka drugs sing adu district police unit sing narcotics and affairs of border amasung atai security agency singna tongan ba mafamdagi phagalakibani miyamgi punsi amasung environment ta kaiba thoholoiduba mongda mang tahan kibani haide National Highway Kuntra Taret Imphal Jiri Lambigi Awang Khulda Yamna Sauna Slip Tabadagi Lambi Asida Ngarangdagi Hona Gari Sathok Sasin Tawba Pumnamak Lepre Lambi Asi Ngasi Numyaran Pawbada Yananaba Yamna Kana Honari Slip Tariba Mafam Asi Ngaihak Laitana Landslide Tokto Kudong Sataba Mayok Nariba Mafam Amani Hari Imphal gi Kekrupata Hayeng Pangthokadoriba Kunmanga Suba the Great June Uprising and Unity Day Thorom Mai Pakna Pangthoknaba Yaifa Pausel Pibaga Loinana Ihau Asida Laikidaba Athoba Thobi Singh Achok Apan Nangkraba Amasung Thodang Lokiba Singi Mafam de Kai Kumnaba Uchari Haina United Committee Manipur UCM gi founder member Amade Manipur Human Rights Commission gi Hanigi member NG Nongyaina Phongtokre Paumisinga Unaba Mada Mahangna Hai India government amasung NSN IMG without territorial limit Yauba ceasefire agreement na Manipur gi ngamkhai da singnarakpadagi haunaruba tawdana miyoi kyana laibak gi ngamkhai kannanaba kumja lising ani amagi June 13 dagi July kungani thoi phawba kanma khongsang sangsin khibani haikhe Khurai Assembly Constituency ki manungsan na laiba lining tho puthibagi sanglenda June 18 dagi hauraga numit 3 ni subna lining tho lairembi manga harawi tho pangthok lagani haina Assembly Constituency asigi MLA Laisang Them Sisindrona phongdokre paw inform amada mahangna hai handak sahi gi oina di harawi thorom ga mari leinana miyam dagi sel khaibana chingba thawong amata satharoi Kanagumana sel katpi ningba leirabasu laibungda laklaga katpi raba yagani mamang sehi June 15 da ureb yung tamkiba lining thogi sanglen asi mapung phana saba loisile lining thaw asina tongan ba assembly constituency manga gi mafam khara koli haiba constitution sing asi khurai hengang wangkhai kundrakpam ya school ni constituency manga asigi MLA sing Harawi Thorom the Saru Yagani Haina, Kangalapa, Lake Cray. Handak Sahigoina Lai Yoba Thorom Singdi, Numit Tokli Manunda, Lusingani. Kanagumana Zagoi, Isana Singba Kudol Tambining Balerabasu, Numidangi Matam the Pangtopi Kudong Saba, Lagani Haike. Injagi Mio Milan Kiana Numit Kudingi, Zanabi Amoina, Sa Taklakang Hak Awapo Taboina, Wadi Sanay. Miyamna sa thakpada ahawa mathil amo ina hapsinaba Britannia industry na Dutch Marigold launch tawkre atana semba masung maidagi saru amata yaudaba Dutch Marigold da sangomgi mahau yawbaga loinana miyamda noba mahau ama phanganba ngamnagani haire Britannia na noba biquit makhal kaya puthokpaga loinana leiba asigi yumthong khudingmakta Mary Biquits asi Tatna Thana Bayada Basaru Ama Oirakle, Anova Pamzaba Mio Singi Yanglaga Kapeni Asina, Tongan Pamakalgi, Biscuit Putokuna Lakpani. Dauna Putoli Ba Biscuit Asiki, Matangda, Britanniana Anova Television Commercial Ama Utki, Advertisement Asida Dut Marigon Anova Mahau, Amasung Saga Taminaba Matamda Miana Pangliba Mahau Adugi, Mayek Sengna Utle, Sangomgi Mahau Pamzaba Mio Singi Damak. Sa cup ama thakpada anaba biscuit makhal asi sabana hena khudong sana na bugidamak Britannia na Dut Marigold puthorokpani haire European Center for Medium Range Weather podcast ki matung ina sahi asigi manungda super
El Nino na maram oiraga miyamda choba saitheng ama piragani haire malemda amukta thokidriba mawngda khwadigi khudong thiningai oiba phibam ama ohelakpa yai haina expert singna nungnangba phongdokre saliba sahi asigi hawalakpada Pacific Ocean gi imai sabagi sang Celsius degree ahumdagi mari phawba hengalakhi isingi imai sabe hengalakpa haibasi khudong thiningai oiba thawong amani masina malemda hengliba thawai panba khudingmakta achoba saitheng ama pibaga loinana mana masing puthokpi sang hanthanduna saba thakpa phangdabagi awaba mayoknarakpa yai haire mamangda thokibe El Nino gi matangda report amana hai kumja lising ama chamapan marifugani thoidagi marifumdoi phawbu thokibe El Nino na maram oiraga malemi tonga tonga ba mafamda ichaw amasung ikang thoktuna miyamda choba saitheng ama piki khwadigi khudong thiningai oiba mongda kumja lising ama chamapan mabudra taritagi mabudra nipan phawbada Pacific Ocean gi imai Celsius degree 2.4 gi sang da sabi sang hengal laktuna nongsunung sagi sang da yamna chawna ahong balaki khwadigi ikon kon boina lising ani tara manga dagi lising ani tara taruk phawbada Super El Nino thoktuna malemda sabi sang Celsius degree 2.8 apin 2.6 rom hengalaki haire handaki sahi asigi oinadi mamangda mukta thokidriba mawngda Pacific Ocean gi imai sabi sang Celsius degree ahum hengat kadauri malembi mafam khadadi El Nino gi saithena maram oiraga ka hena sabadagi misimina thoklaba yai haire mausaga manada mawngda Pacific Ocean da isingi imai sabi sang hengalapui thawongbo El Nino haina khangnei mausana nompoktagi noksup tamna nusit sitpa maramna asaba isingi manil ado Asia amasung Australia tamna silai masina maram oiraga nongsunung sagi phibamda chawna hongba thohalli India gi oina El Nino gi saitheng asina maram oiraga lau siung gi pothok puthokpada sauna khudong sadaba mayok nagadawri laiba sigi mafam kha dai thai laukhong gi phibam mawong tana lerba sumafam ayambadadi nonggi singi mapal tanglaga mahai marong thabi thabak paikhatnari nongzugi phibamda ahongba laklabadi mahai marong puthokpa ngamdaba maramna saba phangdabagi awaba mayoknarakpa yai haire August thadagi hauraga September tha phawbada El Nino gi ani suba saitheng phanggadawri state khadadi mahai marong puthokpadi lairadana ikangi awaba phawba mayoknaraba yai haina panare Thaunawjam Brinda School Assembly Constituency ki mikhalda mirep oiragani miyam gi ai phanana ba thorang kya laukhalakani habi thajaba leibana Brinda da mapung phana soganana ba firep lawre haina School People's Forum gi convener Laimayum Sanjit Saraman thadorokpa cherol amana haire makhatana hai Manipur gi lurba tanpham asida leibaki damak thamoi sengna thabak tawgadaba mihut khanba mathau tai Manipur de ingtapa phibam hanjil hanbaga loinana democracy gi wahan thok lehenna bagi damak Brinda bo mapung phana soganana ba warem lobani haire United States ne Iran gi thangpham singda thamlamba thingba lauthokre haina Tehran gi Deputy Foreign Minister Majid Rabang sina phongdokre yai numita nakal anina Switzerland da khuyek pinagadoriba memorandum of understanding gi mangoinana thani mapung pharaklaba athingbadu lauthokibani haunabi matung indiana se khuyek pina jungaida US ki athingba lauthokle haina mahangna makhatana phongdokhi haukiba ningthauka ba numite Iran gi tangai fadana sangdaba yadraba poche pusilakpa jahasani amasung oil tanker ahum athingba thugaiduna sanglakhi nakal ani yana se pinabagi thorang laukhaliba asina States of Hormuz hangdok hanbaga loinana mahosai phibamda hanjil hanba ngamlagani haina US President amasung France ki President Emmanuel Macron na phongdokhi loisilakpada maru paw mahana Songkong village da SM na operation sathabada UK and agi kadar ama hatkre asibak sang postmortem rims da purak ke habada lengana yakhidre Konsakul da security force singna kan operation sathakre mioi hom phagat kre rims da laing lamba kuki hom surasanpur da pokre hari Manipur police na phagat laba drug kg kuntraga mapan henba mai thadna mahan kre slip tabadagi jiri lambi phauna khitru hari
Lainthau Lairembi Manga Harawi Thoram Jun Taramapandagi Pangtholagani Hana MLA Susindron Hodokhay. Super El Nino na Malengi Miam the Sobasating, Peter Kadori, Townam Brinda, Assembly election da Media Wedagani Hana Lautokre. Amade Irani Hitang Fam Sing the Tambating Ba, Lautokre Hai. Vijaribu Pausing and Sigaloina, evening newspaper update Vizo Matasida, Mishinze, Makatarakada, Matamata Wahong, Taminasi. Matamatang Wahong da Rims the cookie a home lying ba, come down a McCoy home, no mina pan banom hiam the Kangalo Hibasida, Taminasi. Kangpopi district Manus and Bakonsa Kulamasung Lailon by Fagi, Lona Bomber from Asida, Tamtiraba Toto, Kayamarum, Togli. Kuldi Lona Nalay Haiba, Aduga Hausikti, Amanamagi, Mi Ubada Yana Raktaba, Hectamak Hanabagi Pibam the Lainare. Central Force Mayam Amat Hazilagasu, Unkanari Basidi, Handok Hanbangamde. State Asigi Loen Order Ngak Pasida Masing Yamlaba, Security Personnel Sing, Lazaragasu, Housing Power Irang Laksin Bahabadudi, Ngamde. Manipurda, BSF ki, DIG Oina, Matam Sangna Lairamba, Aduga, Mahagna Tabaktagi Retire, Torom Daidana Edisnen, DC Power Oikiba, PK Mistrana, Handakta Pongdo Kibada, Manipuri Todo Watok Sing Asi, Ningtizana, Laksimge Haiba Taragadi, Manipurda deployed Oriba, Central Forcing Asi, Kaman Amagi Makada, Loina Mak Tamgadabani Haibasini. CRPF ki personnel Mayam Ama, BSF ki personnel Amadi Assam Rifles ki, Masing Yamlaba, personnel Sing Manipurda Lady. Hariba, Security Forcing Asi, Magi Kamani Makada Tokai na Mathau Tawi. Kudam Oina Harabada, BSF na Ukul Lambigi Saru Ngakre, CRPF na Atopa Saru Kara, Amasung Assam Rifles na Atopa Lambi Saru Karada, Tolok Pataudo Watoksing, Tengna Halaga Tami. Makoi Masel E Pau Pauna de, Haiba Force Ahum Asigi Matakta, Manipur Police ki Kambo Amasu, deployed Toraga Lady. Makoina Kaman Amagi Makada Tabak Tawi. Asumna Kulai Paiba Kambu Amana, Logi Wangmada Tabak Torokpada, Magi, responsibility sing Nathairaga Lady. Masina Loen Order Ngakpada Choba Kuro Tang Bahaibado Oihali. Hanadi, Kanghode, Uhode. Tamsil Hodre Habayai, Hauzikti, Jahi Ohungi Matakta, Lerak Labanina, Taudok Kuding Maki Pakum. Kudak the Piba Yare Masida, Pakum Piba Ngamdragadi, Nakosi Kayam Satina, Sonbagi Habado, Utok Pani. Lailon by Fay Amasung, Konsa Kul, Anigi Lonabada, CRPF ki post ama hangduna Tami. Post Hangliba Dugi, Wahan Tokti, Yangtina Bukulani Kunjasing, Kudong Tiba, Toandana Bani. Hauzik Toriba Moong Matau Asina Makogi Manak Nakbada, Kud Tokna Dragadi, Kara Haidoki Bamapamda, no may Kapnarakpada, Makogi Texak, Budabadona Tauri. Asumna Handakta Quadi Nova Taudo Oina, Lelon by Fay Amasung, Konsa Kun Kulgi, Kunzasing Merkta, no may Kapna with Taudo Ama, Toki Haina, report Taunari.
तसेंगनमक खुल अनि की खुंजासिंग नोमई कापनखिब्रा नत्रगा खुलाई पाइबा कांबु अमना खुल अदुदा एटेक तौरकप्रा हाइबसु ममुत ताना खंगदे थौदोक्तुदा सोकपनि हाइदुनु कुकी मचा अहुम सेंट्रल फोर्सिंग ना अकनब सेक्शन थौरांगा लोइनना लायेंगनना रिम्स हॉस्पिटल पुखलखे तसेंगबदी मखोय अहुम अदु लानमीगी हॉस्पिटल लायेंग लुरबा तुंगदा हेना मेडिकल फैसिलिटी लेबा रिम्स दा ओइना पुरकलगा लायेंग हनखिबनी हॉस्पिटल हाइबसी अना अयेक यावरकपा असोक अपन यावरकपदा लायेंगनना लैरिबनी अदुबो हंदक्ति कुकी अहुम नोमैना पानबदगी सोक्तुना पुरकपदो कमदौना सोकलिबनो हाइबा वाहंग अमा मियामना हंगनरकले मखोयबो BVIP अमगी मतौगुमना हॉस्पिटल असिदा यामना निंगथीजना चेक्सिना लायेंग जथाहली मखोयगी हिदाक लांगथकसिंग पुलिसना नत्रगा हॉस्पिटल अथॉरिटी न लैबिरी मैतेगी मियोय अमा नोमै मरुना पांदना सोकलगा पुखलकपददी असोकपा अदुगिदमक मथौ ताबा हिदाक खुदिंगमक अनाबगी कांबोना लैहल्ली हंदकी असिना अनाबगी कांबो अदु सेल पुथोक हंदे हॉस्पिटल अथॉरिटी न नत्रगा पुलिसना लैबी हाबिगी वाफम अमसु थोगलई मखोय अहुम लायेंगनबगी पुरखिबा नुमित अदुदसु रिम्सता अचोबा इरांग अमसु थोकी अदुगा ngarang numidang su micham miyam ama thomjin naraktuna police ka yamna chauna muknakhi miyam na lengak ta hangli madudi makhoi ahum kamdongna nomai maruna panbano makhoi nomai kapna ba yaurabra haibadi makhoi terrorist kangbu sing aduga thabak tawminabra haibani kokomi na thokiba cherol amagi matung ina micham miyam na ana laing balakpada thingba leiroi masi hana su laing balaikre मियाम वा अमता हाइनदे अदुबो हंदकी कुकी अहुम नोमिना पालगा पुरकपसिदी कमदौना सोकपनो कदाइदा सोकपनो हाइबना चिंगबसिंग लेंगाक मियामदा खंगहलु हाइरे मियामना हुजिक हंगनिंगलिबा वाफमदी मैते अमसुंग नगादा ngahyak leitana landabada senariba कुकी टेररिस्टिंग अदुगी मनुंगदा मखोय अहुम असिसु यावब्रा मखोय अहुम असि मिचमला हाइबदो लेंगाकना सेंगदोकफम थोई हाइनरकले करीगुंबा मखोयना टेररिस्ट के थबक तौब कांबू ओइरगदी मखोयबो सेल मरिक अमत तिंगहंदना लायेंग लिबसी टेररिस्ट कांबू योग थाकपगा चप मानै मखोयदा मिनुसी उत्प चुमदे हाना हाइनरई नगा अमसुंग मैतेगी मियामना रिम्स की कैंपस वांगमदा लेपलगा प्रोटेस्ट तौरिबदुगी मरु ओइबा मरमसु मसी खक्तनी हाइबदी मखोय मी हातपा यावबा कांबूरा नत्रगा मिचमला हाइबदु लेंगाना सेंगदोकपियु हाइबनी मता असिदा पंजनिंगबा वाफमदी कोको मिसु मणिपुरगी मियामसु ममांग थक्ता लानमीना पुरकपा नाबा अदुम लायेंग हनखी करीसु हाइनखिदे लायेंगबा फरबा मतुंगना मखोय हराव हरावना हनखी चीफ मिनिस्टर फावबना अनाबा हंगबा चटखिबनी हंदकी कुकी अहुम असिगी मतांगददी मखोय टेररिस्ट अमरा नत्रगा मिचमला हाइबदु सेंगदोकपा ngamdragadi laingak paibasing leibagi kanaba leite haina लौनगदौरी हाइबा वाफम असि थमजरी पुनमकु पुष्परानी लाइसोम नमकहना खुरमजरी Admission open. Physics Tech, Bridget Net Physics, Kaisampat Laimuzum Lekai, and Kaisampat Ahibum Lekai. Target date UZ 2027. Loinana NET 2025 ta Tonga the Mahiro Kayamarum selection Funkre. Loinana Maka the Pizza Singasi selected experience in NET 2025 ki Mahiro Singni. Tutor Lystrom Bridget. Qualification BTech, MTech in Mechanical Engineering. 14 years teaching experience from reputed coaching institutes and engineering college in Rajasthan. Teaching method khwaidigi laiba mawngda physics ki concept sing angang sing da mabutana khangnaba mawngda takpiba amasung shortcut method ta calculation sing takpiba. NET exam da hanglakpa question sing ayamba class ta practice tawgiba question singa challenge.
क्लास 11 अमदी 12 तमलिबा महिरू सिंगिदमक्ता अखनबा बैच अमसु हापचरी मसिदा बोर्ड अमदी काउंसिल गी एग्जाम अमदी नीट यूजी एग्जाम अनिमक्ता फोकस तवा टीचिंग मेथड कयागा लोइनना ताक्सेगनी मसिदा नीट एक्सपीरियंस सिंगु बोर्ड अमदी काउंसिल गी एग्जाम दा मार्क वांगना फंगनबा अमदी चही मंगदना फ्रेशर ओइना नीट दा माई पाकनबगी पांदमदा हापचबा बैच अमनी अदोमना ऑनलाइन रजिस्ट्रेशन गी दमक्तसु खुदोंग चाबा पिजरी मखादा लिंक हापचरी अकोपा मरोल गी दमक 8258812956 अमुकना 8258812956 ngasi ngasi magtana view unaview adom adom gi tunggi manglanda target net UG 2027 da changyeng inglabadi ngasi ngasi mag admission hangduk chre Physitech Birgit Net Physics kaisampat lai muzum lai kai amadi kaisampat ahibam lai kai moiba lekai khudingda aphaba school kaya amasu leinari khudong jaba kaya amasu pinari ado nasa sibu karame school na tamhandoino अफब मयाम की मरक्ता अमा ओरिबा स्लोबलेन पब्लिक स्कूल खोंजुमन तमहलसे मोइबा इम्फाल दगी याम लापसु नतबा एशियन हाईवे की मना नकन लेबा खोंजुमदनी चिंग हेक नापोम दे एकर निफु हेना पाक चावबा चिंग पात तुरेन गा सागोनना असंग पाम्बी हई लई कयाना लेतिंग लब कैंपस ने समना हरबदा शांति निकेतन गुम एजुकेशनल गार्डन अमसु ओरिबा मही तंबगी दि ख्वाइदगी फबम फमनी क्लास 10 अमदी 12 ता मणिपुर की ओन टॉपर क्या पुथोखरे आर्ट्स साइंस कॉमर्स लोइनमक तंबा यारबा लोइननने 80% अमदी मसिदगी हेना फंगबा महिरुसिंगिदी एडमिशन सु फ्री ने अदुगुम्बा इंसिकपा सेफ ओइबा स्कूल कैंपस तुदा इसादा तमखरदी एखोइ सियुमदा कई कइनो होदा जबा यार ओइने महिरोइ सिंगदा नबोदया सैनिकुम मही तंबदा अयत पपन बा काइबा पीद्रबा महिरोइ चातुक चात्रे हेना लेबा याबा बोर्डिंग फैसिलिटी सु लेरबा अदुगी मथकता ओजा सिंगसु महिरोइ सिंगा पुन्ना लेमिनरिबा स्कूल ने स्लोपलैंड पब्लिक स्कूल मोइबा हाइनबा लेदना चाही अमगी प्लान तौगे हरदी फौ थाव चाही तरागी प्लान तौगे हरगन उ थाव चाही चामगी प्लान तौगे हरदी इचा सेमु हाइनबदो अतुदि मोइबा स्लोपलैंड पब्लिक स्कूल खोंजोमदा तमहनबना अखोइगी सुनिंग मथुंगनी इसागी एडमिशन की असे फोन नंबर हरके स्लोपलैंड पब्लिक स्कूल खोंजोगी फोन नंबर 961 59 659 22 सेल्टी थोबाल में येलिकाई MI रोड थोबाल हारी बसे की पोस्ट वैकेंसी दा मेल स्वीपर नत्रगा मेल क्लीनर अमा कौजरी थागी तोलोप लुपाली सिंगनी पांडगी हौजगनी अकुपा मरोल की दमा 8414970971 अमदी 7005904738 हारी वन नंबर से कॉल तौबीदुना अकुपा मरोल खंबियो खंगन जरीबा प्रिंसिपल सेल्टी थोबाल Admission open. Enroll now. A1 Academy for Competitive Studies. ISEC Building, Thoban Okram Wang Mataba, opposite New Era Higher Secondary School. General Foundation Course GFC da Tonga coursing UPSC, MPSC, SSC, Banking, Loinana, Railways. Punjabi Singh General Foundation coursing duration 6 months Loinana. Departmental exam. Ayuki pung taruk tegina, evening yu aina pung ahum tegina pung mga makai. Bonus ta rupa lising mapan gi oigedaba 6 month computer certificate course free da pijari. Loinana fee structure da 14,000 only. Loinana installment option su available oigeni. Demo class ki oina jun gi tang ama degene jun gi ahum phawo oigeni. Class commencement jun gi tang ama English singani kungatar. Loinana IDP students singi oina 50% fee less oigeni. Tonga mock test amadi PYQS analysis, performance analysis, personality development, communication skills, interview preparation chingba tonga feature kaya su thamjari. Expert amadi experience lerba faculty sing the guidance PB gadaba concept amadi practical based learning khudong saba leraba daily current affairs ke update pijagadaba amadi dog clearing sessions, high speed Wi-Fi campus oiraba akang naba set masing asigi damak leizari A1 Academy for Competitive Studies. Ngasi mak lengsin biro tanabiu unabiu mobile number 70053560020 Loinana 70052467445 Amadi 8731897605 Ijarigo khudong saba ngasi mak unabiu tanabiu Hangduk Chari Alpanas Salon The Makeup Studio, Wabagai Lamkai Bazaar, near Sun Hospital. Hariba Alpana Salon Asida, Hydra Facial, BB Glow, Microblading, Nail Extension, Hair Keratin, Hair Botox,
hair spa, hair oiling, eyelash extension, eyelash lifting, nanoplastia, skin melasma treatment, whitening treatment, face PRP, hair PRP. हाइजरिब सिंग असि अल्पना सेलून असिदा खुदोंग शाबा फंगलीगनी लोइनना अल्पना सेलून असिदा तंबा पाम सिंग सेलून असिदा खुदोंग शाबा पिजरी अकुप मरोल गिदमा 600-938-1187 अमुकाना 600-938-1187 अल्पना सेलून द मेकअप स्टूडियो वबगाई लमखाई बाजार नियर सन हॉस्पिटल. अहनबा मक्तदंग सिगी मेगाहर्ट्ज 90.0 दा संदोक चरिबा वाहोंग रेडियो की लांथोक चरिबा सिंगर्स ऑफ द डे थोरम सरुग याबिरिबा मिजिंग ताबिरिबा कुदिंग मकु सुरजित कुमन जाना ताराम नोक चबगा लोइना इकोक नोनो खुरुम जरि थमजरिबा ngasi थोरम सिदा लाइपचेतगी खनबिरक पै सैसिंग खुदोल तमजगी मैम पुना सरुग यामिनसी पुजरकलिबा सैसकपा नत्रग सैसकपी सिदगी अहनबा मदियनि सुबै सैसिंग लोखचगे सरुग यामिनसी लाइव चेटर लेबिरिबा मदी रेडियो दा थवाई हकचांग यावना ताबिरिबा खुदिंग मकपु हन्ना थागचरी मणिपुर ऑनलाइन रेडियो दा लेबिरिबा म्यूजिक बसु तराम नोकचरी थोरम सरुग याबिरकपा मैडम सेंजम इबेमचा थागचरी यूट्यूब लाइव स्ट्रीमिंग दा लेबिरिबा सर सोगाइजम दयानंद थागचरी बॉन सेट्स थागचरी थोरम सरुग याबिरकपा लाइस्ट्रम सुमति देवी थागचरी नौरेम इबेमहल नौरेम मवेम देवी थागचरी मैडम बुद्धिपति हिदाम थागचरी एम सनाथोई थोरम सरुग याबिरकपा हन्ना थागचरी टोंगब्रम रंजना जियोन थागचरी थोरम सिदा सरुग याबिरकपा नुंगसितोंबी वाइकोम तराम नोकचरी थोरम सरुग याबिरकपा मैडम सकहनबी युमनाम नावी थागचरी थोरम सरुग याबिरकलिबा खुदिंगमक चन्निंग टीवी थागचरी थोरम सिदा सरुग याबिरकपा कोंगबम पूर्णिमा थागचरी मैडम सावित्री लाइटोंजम हुइकब इमा बिमला कोंचम मैडम बुद्धिपति हिदाम हन्ना थागचरी थोरम सिदा सरुग याबिरकलिबा खुदिंगमक सामंगौ मयांग लांबम थागचरी थोरम सरुग याबिरकपा इवेम थोकचोम मैडम बसु थागचरी मा ललिता येंगखोम थागचरी पावुंग जयंत कुमार सरकुंज बिहारी लाइस्रम खुदिंग मकु हन्ना थागचरी पाथोक चबद सिथनांथब यावरग सुमयाम न वरो बिरोय लोइनदा फेसबुक लाइव ता सरुग याबिरिबा खुदिंग मकु हन्ना थागचरी इनाव गोरोब कुमन तराम नोकचरी मैडम पूर्णिमा थोकचोम तराम नोकचरी हन्ना थागचरी सर लाइस्रम तकिंग मैडम हेमंत बबीता सर संजित सिंह मैडम हेमंत बबीता वंस अगेन सर रॉबिन बेटी कुमुजम खुदिंग मकु हन्ना थागचरी तराम नोकचरी थोरम सिगी अहानबा सैसकपा पुदुना लाक्चगे ngasiगी ओइनादि अहानबदा नहान मखै फेसबुक यूट्यूब ता हाना लाक्चबनि ngasiदी फेसबुक ता अमुक लाक्चगे हायरग चेनबा कांगु इनो गुरो बजे असोमदा मु लेरमे वरौबा वरौदबा लोई लेनारे नद्रा इसनिंग टीवी थागचरी थोरमसिगी हानबा सैसकपा ngasiगी ओइना यूट्यूब ता पुजरकपगी मोता फेसबुक ता हाना लाक्चगे मेल सिंगर अमा पुजरके
ꯆꯦꯠꯇ ꯏꯖꯈꯤꯕ ꯁꯩꯁꯛꯄ ꯑꯁꯤꯒꯤ ꯏꯁꯩ ꯑꯅꯤ ꯂꯧꯈꯠꯆꯒꯦ ꯑꯩꯈꯣꯏꯁꯤꯕꯨ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯊꯥꯎꯗ ꯌꯥꯝꯅ ꯂꯥꯏꯆꯨꯕ ꯃꯤ ꯑꯣꯏꯅ ꯎꯕꯤꯔꯦ ꯏꯆꯦ ꯅꯤꯔꯃꯂꯥꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯅꯣꯅꯦ ꯏꯁꯩꯁꯦ ꯅꯩꯗꯧꯔꯤ ꯏꯅꯥꯎ ꯒꯧꯔꯕ ꯈꯨꯃꯟꯅ ꯐꯥꯔꯁ ꯇꯥꯈ꯭ꯔꯦ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯀꯔꯝꯕ ꯃꯇꯝꯗ ꯁꯣꯝꯗ ꯍꯥꯏꯖꯤꯜꯂꯛꯏꯕꯅꯣ ꯈꯪꯍꯧꯗꯦ ꯏꯁꯩꯁꯦ ꯃꯩꯅꯤ खर लांगजी मैम इनाउ गौरव कुमन खनबिरक इसै खुदोल तमजगे मैम पुनः सरुक यामिनसी याम नुंगाइन तामिनसी खर निखाई तारी इसैजे एम सनाथोई हनना थागचरी थौरम सिद सरुक याबिरकपा इनाउ गौरव कुमन खनबिरक इसै पामुरे हाइना मिंगथोलिबा इसै पामुरे ऐना नंगबु नुंगसिरे ऐना मादो नत्रा इनाउ गौरव कुमन याम मोंदा नुंगाइबा माले इनाउ गौरव कुमन चेंग असिदि नानगे दि सेट सोंग याम खनगन बनी हेक हाइजिनबु अदुबु ngasiदी याम लांग बैसै नि खनबिरकलिबा मैम पुना तामिनसी अजित निंगथौजागी मयेक्ता सखि बैसै नि राहुल ब्लूना सैरांगबा अमदी सदानंदा अमदी पुष्परानी अनि पुनः सक्मिनखिबा इसै खुदोल तमजरी कनाबु लैरिगे ऐदे लैरेने कना लैरे ननाक्ता नंबु नागनबा ऐदे लेबलरे मिट यें खुदिंग नाकपिगे हो नुंगाइना लैजौ ऐना लैरबदा कना नुंगाइरि से नंगना खंगदबा मिकुप खुदिंग उरबा ऐना हेना उरबा ऐना नागलि से नंगबु नुंगसिबै पामुरे ऐना नंगबु पामजरे ऐना कोइदारे ऐना नुंगसिरे ऐना Yung
Thank you hanana thagachari now goroba kuman yam phajabai se ni khanbirakpa haipom khangde pungning inungsiba sakbiramu soidabi yare yaroi ko soibadi yaroi ko ki buki chale nauri ka kapak dau male soi ga soi ru ragadi Kuding mapu hanana thagachari Madam Romita Sanasam Sir Ningthojum Thoiva hanana thagachari thoram saruk yabirakpa Sir Viren Waikom thagachari Pamung Jayanta Kumar Ichaning TV hanana thagachari Aigi comment Ichan gi comment uzare Haipam khangdi pungning gi nungsiba mapal thokna chinbal sina karamna di phongdok nuni nuja oibi na phamda hegai jinbu saruk yabirak liba Sir Nauva Sir Nauvi hanana thagachari Sir oidora Madam oidora khangdre Nauvi busu hanana thagachari taram nokchari Madam ibem thokchom thagachari mabimola konchum Madam Sanjam ibem cha thagachari thoram saruk yabirakpa Rosika Pochangbam thagachari thoram saruk yabirakpa hanana thagachari taram nokchari Imalalita Yinkom thagachari loinana Facebook ta saruk yabirakli ba kuding magpusu hanana thagachari ani suba Facebook tagi kanbirak pa isai kudol tamjage mayam puna saruk yaminasi sarananda hamom gi konjal tagi saki ba isai leikhong nai na somlaga na chom na mi na sem kre hari ba isai sibu kanbirak pa Sir Livestream taking mayam puna isai simuk saruk yaminasi Sir Bimol ningombam toibi kuman hanana thagachari thoram sida saruk yabirakpa aisu lag a live and haibire taram nokchari madam busu ngisigi thoram sida saruk yabirakpa makal matel gi isai kaya Taminasi awaba nga hekting wagasu kautok minasi Madam Nena Kabrambam hanana thagachari thoram saruk yabirakpa Sir Bimol once again Madam Hemanta Babita Sir Livestream taking thagachari Madam Purnima Thokchom hanana thagachari now goroba kuman Madam Anjali Singtham taram nokchari thoram saruk yabirakli bukuning mag pathok chakiba matam da sithananta ba yawragasu mayamna waro biroi Sir Robin Meitei Kumujam Thagachari Makunjeswari Devi Kuning Magbu hanana thagachari ani subai sai amuk taminasi kudol tamjari Romi Meitei gi mekta tomba thangjam na serang ki bai sai saisakliba sarananda hamom mampuna taminasi leikhongna aina somlaga na chomna mina sem kare karamba thamoina bu pelam gani leikhong wa goi somjaraga Songjalak panapi sengtok charaga lei phajana satkaira akan pomsat nabi leirang dubu pat thatlaga heaga chin khraga di kana gumba mana karamba thamoina pelhogani taminasi kudol tamjari aina somlaga na chomna mina sem khare leikhongna aina somlaga na chomna mina sem khare na hakpu sangjaba ai hakti gulab ki tingkhang oi haure leikhongna aina somlaga Na chomna mina sem khare leikhongna aina somlaga Na chomna mina sem khare nahakti lamnandi yai phaba kanagi khongloi
ꯌꯦꯡꯖꯍꯧꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯉꯝꯍꯧꯗꯦ ꯈꯥꯝꯖꯕ ꯅꯍꯥꯛꯄꯨ ꯑꯣꯏꯈꯔꯦ ꯅꯍꯥꯛꯇꯤ ꯂꯝꯂꯥꯟꯕꯤ ꯌꯥꯏꯐꯕ ꯀꯅꯥꯒꯤ ꯈꯣꯡꯂꯣꯏ ꯌꯦꯡꯖꯍꯧꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯉꯝꯍꯧꯗꯦ ꯈꯥꯝꯖꯕ ꯅꯍꯥꯛꯄꯨ ꯍꯜꯂꯒꯦ ꯑꯩꯍꯥꯛꯇꯤ ꯅꯤꯡꯉꯝꯗ ꯂꯥꯛꯈꯤꯕ ꯂꯝꯕꯤꯗ ꯏꯊꯟꯇ ꯂꯩꯈꯣꯡꯅ ꯑꯩꯅ ꯁꯣꯝꯂꯒ 나좀나 미나 셈크레 레이콩나 아이나 솜라가 나좀나 미나 셈크레 나하기 와하이 쿠딩다 타제루이 나학세 아이기니 아두부 와라우데나 몬다 빵다바 아이타기 이랑니 나하기 와하이 쿠딩다 타제루이 나학세 아이기니 아두부 와라우데나 온다 빵다바 아이따기 피랑니 신타리바 피랑기 람만디 나타따 따다바 오이샤노 레이콩나 아이나 솜라가 나좀나 미나 셈크레 레이콩나 아이나 솜라가 나좀나 미나 셈크레 나학부 산자바 아이학디 굴랍기 띵칸 오이하우레 레이콩나 아이나 솜라가 나좀나 미나 셈크레 레이콩나 아이나 솜라가 나좀나 미나 셈크레 Thank you. Hanana tagachari sir Lysrom taking yampazabai seni kan biraktuna tahan biba mayambu tahan biba hanana tagachari makat satazrakpa toromsigi saisakpa dagi kan birakpa isai kurol damzagi mayampu na taminasi loina na madam purnima thokchom waro biroi haizakriba saisakpa natraga saisakpi asigi oiba isai kan biraknaba nalokchari kanbirakpa mayamdusu mu thaba yadaba ahanba amadi anisuba khagtama kudol tamjabani aduna maram moiraga mathangi chance yengbiyu madam hemanta babita hanana thagachari thoram saruk yabirakpa nahaki wahi khuding da loina kari kai legre inau goroba nungsinarkanda thajaru yedubu Satkrakanda wa mayam ama thora kainomni nau anana thagachari thoram saruk yabirakpa lapcheta nauna changbirakliba khuding makpusu hanana thagachari saranandagi khuji se tajagi haina takpiri madam thoibi kuman isai je ani khaktamak lokachabani ngasi nauna changbiraklagasu muktang haijari
haijekriba saisakpa natraga saisakpi asigi ahanba amadi anisuba isai lokachabani kanbirakpa singi maraktagi aduna maram moraga hanba tanaba ma darkar oiri hanana thagachari YouTube ki oina isai amukudol tamjage haijakiba saisakpa huidrom nawoi kanbirakpa isai sing isai ani lokachage Migi macha nungsibi o nungsibi hariba isai sibu kanbirakpi Rosni koijim isan sina kanbirakpa isai ni mayam puna taminasi loina na aniso ba isai da nungsit sitana una se leng dei matau karam na nungsit sitana una di leng lo ni isai se tar kangminasi ahan ba isai kudol tamjari mayam puna saruk yaminasi migi macha nungsibi o nungsibi thamoi masak khangbiro makha do kautokre ingna tapna thangliba khongthangna haina se hori bai sai ni mayam puna taminasi kudol tamjari Macha nungsibi o nungsibi Migi macha nungsibi o nungsibi Thamoy masak khangbiro Ingna tapna thangliba khongthangna Nungsi mai kai panglasi Panthong tamna satlasi Migi macha nungsibi o nungsibi Sanu lakning ba yek na ting khang kaya shu aremba ni pumna ma nung shivagi mafamda lepli va khong phang say leng la roi dra upani na ning tam na yet piro Uri oina nahakna Migi macha nungsibi o nungsibi Manglan mangli ngay ay ginakta lairi ngay di Tien tha haloy kay daw nung Yom sin kraba kayom ni Jet na pun bali pun ni Nanggi ay ginung siba Nong dambagi kudol ni Migi macha nungsibi o nungsibi Thamoy masak khangbiro Ingna tapna thangli ba khongthangna
nung si mai kai pang la si pan thung tam na chat la si migi macha nung si bi o nung si bi migi macha nung si bi o nung si bi Madam Anjali Singtham waro biroi sida ahanba konba thoklakpa du khaktamangni koina lokachaba maraktagi sakalaga lokal basu yade ucharake madam waro bitanaba madam lana khanbiragasu lana khanbiriba adu lana chatkidanaba lana uvikidanaba ucharake video nungai manglan mangingai ahanbada sida leiribse chigi mouse pointer sida leire rosni koijamda khanbirakpa migi macha mathangda madam mutum langlembi leire mathangda channing tv sit down na hairibse sida sit down na hairibse minister loitwe sonda tawdabu nu sit tana haibi achigi makha sathajarpada madam Anjali Singthamgi nasi unhariba ikhoise sida karambana madam na hale haise aisu gyan tadaba ma yaurakpa asinani waro biroi sida ahana konche sida leire ko मैम नसु उबिरामनी रॉसनी कोई जिम की मतंग दा लाइरिबा कमेंट च मेरा मुतुम लांगलेंबी की मतंग दा लाखा कमेंट चन्निंग टीवी की मुक्षित चित्तना हारिबे सेसिनी मखा तारक बदा अहम सुबदा मेरा मंजली सिंगथाम की सही वारो बिदना बा हन्ना नाइजरी अनि सुबै सही कुदोल तमजगे मैम पुना सरुग यामिनसी लाना चटकिबा दु लाना चपी खिदना बा हन्ना नाइजरी अहान बा कोन बा असि खक्तमक लोकत चबना मरम मोरगा वारो बिरोय मैडम ना हाइबी रखिबेदुगी मतुंग इना आइना हाइजबनी ngasi unari bai khoina ekhoi jena han bani youtube da amukta munna yengbiu na madam Anjali Singtham na haibirak padugi matung ina video mate amak laujaraga uchabani waro biroi madam Anjali Singtham hojikti nahan ju dawi ai je yadre aduni ekhoi di lan masidai sila lan tawba mayam gi mahang da lan tawsu yaba thabak na tabana maram moiraga aduma kudol tamjabani waro biroi kudol tamjari ani subai chen tv gi sai nungsit chitana una se lengli mataw karam na nungsit chitana una lengli ba noboy gi konjel da gi taminasi kudol tamjari Chitana una selingli nong su chudana sajin di chotli mai khu da bawa mai na umli ma khol thok dana thamoi se kaire chatla gera aibu thado tuna Lagera aibu thaduk tuna
जब मांगले आईगी चिंगनब वाखल चुमले लो लगेर आईबु लगना दुना लो लगेर आईबु लगना दुना Pangamde ifu taure meluda pirang sinthanaba masigi damakni nungsi jaruba minang aure sonanaba mai chakku daba mairina chakle Wai pandab punsi na hingle Mai kai khandab lambi da chatle Mi kap thok tab manglan da tumle Pel gera aibu ning sing duna Pel gera aibu ning sing duna Lord lagera aibu lagna duna Chat lagera aibu thaduk duna Channing TV na kanbira ki bai sei am phaja bai sei ni artha le bai sei hai batare ko मैम ना सुहाई भी रही अर्थ याम लई वैसे ही नहीं ना ही भी रही ताकत चरी सरुग या फिर बकुदिंग मग नौन चंग भी रगली बकुदिंग मग पुजुहान ना ताकत चरी सर सुरेंजोई कौनसम हन ना ताकत चरी सर बुत की सही नहीं सर सुरजित ना खल्ली बा दु चुम बनी मीगी थमोई पेन बना पुम नमक की याई फवनी सर ताकत चरी है ना ताकत भी रही yung kai bam helen thaga chari thoram saruk ya virakpa inau goroba kuman channing tv mabi mola koncham naubi thaga chari thoram saruk ya virakpa madam padma channing tv amuka suhanna thaga chari nau surjit kuman cha akoi party di karim ta haijaroi dance oina dum haisini waro wa loire kainomni Madam Huidrom Nungsi Tagachari, Madam Padma, Tagachari, Madam Gita Chandam, Tagachari, Mabi Malakoncham, Ibe Matok Chom, Ramita Sanasam, Amukosuhana Tagachari, Madam Bu, Taram Nokchari. Iman Lalita Yankom, Tagachari, Thoram Saruk Yavirapa, Madam Budipati Hidam, Tagachari, Madam Padma, Yumkaibam Helen Morankuno, Kuding Makpuhana Tagachari, Asalata Sarungbam Tagachari. ngasi se surning tawzum thoibana ningsing bire aina su panjagi khanjaraga leijaram mani yankai ni thoirak suba manipuri state kala academy gi athoi hen tanaba lila gi oina athoi hen tanaba matamda sangai artist association habidi sir james na hoje hoje saruk yariba chahi tara taret lila party sidagi hong dana leibirakpa sir gi hoi gi team na ani suba mana fangre loinana best playback singer male voice da sir james hegrism na best singer gi mana amuka sulore le handaka thana mari raksuba mana ani pangdoise hariba mana sina yankai humdoi rak suba manipuri state kala academy gi award yanthokpa numita muk mayam punna mathang gi sahi phawba mungai mena se award dobagi matamde tobadabu ngasi lauthokiba matamda sir james hegrism best male playback singer male voice ki oina first takre ahan mana asi kakta magning singjage haina thamjari bani now goroba kuman congratulations haina birakpa kuring mapuhana na tagachari
होनद्रगदी यारोय को तौरिबा मयाम से करिया बि तारे ngarang video mate am oja tol hanna tauraga thagalaki ba video du su yam penja ba ma phau ki ba hitar Sangai Artist Association gi second place mafam kan bangam kre plus bass playback singer for male voice Sir James Agruzamna mana lau kre hai hadaki second place to kalliba Lilana Meragi Mainga haribi lila asi magtasu Sergey role sin hum thokna yauki antagonist oina protagonist na tab antagonist billion ni sari se serna furup amagi hayu tare ko makha tarakpa saisakpa natraga saisakpi Facebook ta puduna lakchage sarup yaminasi Saisakpa ma puduna lakchage myam saruk yaminasi isai ama khaktamag lokachage saisakpa sigi saruk yabiri ba kuding mag hanana tagachari aigidamag lepiraba madam Anjali Chingtham nahan khre ko handa ki oina di sida minam chaba yaba thabak nate adunani aigidamag lepiraba nangna aigidamag hingbiraba samudra gi pak leve pak kaya long dauk tana aina lan mangam gani he khaijin bu kurol damjage madam Anjali Chingtham na khanbirak pa isai fau yum nam amadi Resmita ani puna sakmina ki bai sei ni myam puna tamina si mapok mai hariba film asigi isai ni khanbirakli bai sei myam puna saru yamina si kurol tamjari I promise love you Nana aigida makingbiraba Nana aigida maglepiraba Nana aigida makingbiraba Samudra gi paglaba ipakaya Thauna phana aina lan mangamgani Thauna phana aina lan mangamgani Nana aigida maglepiraba Nana aigida makingbiraba Nana aigida maglepiraba Nana aigida makingbiraba Himaloy gi wanglaba chinchang kaya Thauna phana aina kabangamgani Thauna phana aina kabangamgani
Jamagi lay mayauraga Hay ong charong heklaga Napamda Kudol oy na piba ay nanggani Nana aigida maglepiraba Nana aigida maghimbiraba Nana aigida maglepiraba Nana aigida maghimbiraba Himaloy iwang labachingchang kaya Thauna pana aina kabanggani Thauna pana aina kabanggani Thank you, Hanana Tagachari, Madam Anjali Singtam, Madam Nakan Birakway, could all Damzaramatung, YouTube Tagi, Isayama Lokacharaga Sisu, Tension Janabagi Danja Lochaki. Isay can be Rukba, Ichan Joya Mangang, Isay, Ichangi say cinema Hanboina. Kalakre, ma'am, the good old Damzagi, Unasiko Soidana, Haying Amuk Nangla Ukoma Pamsida. Hari Waisay si Kanbirai, Mampuna Taminasi, could all them jaggy. Ichan Joya Mangang na kan birak pa isay sinang asigi Toram sige rui ba isay wena lokot jari maampu na taminasi Lokot jabanate isan han boy na takre do na maramura isay kudol tamjari Sarug yaminasi live chat labiri ba tuan ba platform sing the tabiri ba kuting mag hanana tagat jari Isay kudol tamjari taminasi Unashiko shuidana
ngasi기 lemhoriba nangi aigi wari nangsu nathanta laguko aisu ithanta thuraki ngasigi lemhoriba nangi aigi wari hayeng amuk loisinsigo nungsiba nangbu ikaiba khangmande itaroi nangsi nangi khanmada aikoina ikaire ikaiba khangmande itaroi nangsi nangi khanmada aikoina ikaire nangbu uda laingamdi napautada khangamdi lakrabadi nangna karigumba ilakta nangbu uda laingamdi napautada khangamdi lakrabadi nangna karigumba ilakta oi haurani angawi haibado aidi Ngawala sungawida itaroi nangsi nangi khanmada aikoina mathasare Ngawala sungawida itaroi nangsi nangi khanmada aikoina mathasare unasiko soidana hayeng amu nang laguko maphamsida unasiko soidana hayeng amu nang laguko maphamsida nanna hankraba tungda nungaina leihaunawa amuktangdi noglamu tinglagle matangse itaroi nangbu yung ibinahalak tari tiraglani ikaiba khangmande itaroi nangsi nangi khanmada aikoina ikaire ngawala sungawida itaroi nangsi nangi khanmada aikoina mathasare ngauman na su ngau ida ko itaroi nang si hai hai sai mek se kainom ni hanana thaga chari taruk saruk yavirik liba kuding mak loisilak pasidai sai mapung phanari saksaroi khanbirak pai channing tv na khanbirak pai sai mati ama kudol tamjaraga thawam si tension jana bagi tanja lojage haifam khangdi pungning gi nungsiba mapal thokna chinbal sina fongamde isai se khanbirak pai sai di yamani tawbudu matang sabada soidana kudol tamjage matam su yamna ten kibana maram moraga isai matek sina मैम पुनः पेनविन से इसे मते अमा कुडोल तमजरी hai phom khang dei buk ning gi nung siva Màu phal thok na chân bal sina phong dok phương âm đê phong dok ta benung siva om chak na halay tha moi say khang dei buk ning gi nung siva màu phal thok na chân bal sina phong dok phương âm đê phong dok ta benung siva
ꯄꯣꯝꯆꯥꯛꯅ ꯍꯜꯂꯦ ꯊꯃꯣꯏꯁꯦ ꯍꯥꯏꯐꯝ ꯈꯪꯗꯅ Sangbana siroi ki ching sangda Big na pomgan bi lilisu Sangbana siroi ki ching sangda Big na pomgan bi Thank you. Matang asway detention jagi. Kuding magpuhanan na tagachari. Makasata zarak po taram da inspector tayagi. Hanjin ba episode dising amaga humput taruk suba mayam po na mo. Tami na si. YouTube amadi Facebook da library bising na matang i-paste da lak na ba kuding magtanolog chari. Ngahak tang yun na di atin ba break matang pom na magtagi lau jari. Amugana pom na magpo surjit kamanchana. Kurum jari. WAHONG Radio! WAHONG Radio! WAHONG Radio! 90.0! Shatlare kang lup kaya pun lare etin pamore pum namaki awanungai pota pamni leita laira kaida ma tawai singi lei kolni WAHONG Radio WAHONG Radio WAHONG Radio, WAHONG Radio, hey! WAHONG Radio, 90.0. Hangdukchari, Ayush Healing Point, Armani Building Pakhang Lapam Pareng.